changlamdai matam yausilaklabada kanchigi miyamsu mathau loiratuna mayum changnaba hounaragle laina suma gi report sing adu submit tawramlaba tung tholai office adudagi gate adu da leirammi malemdo hek obaga momon noglai launamba mahakti laina di koi koi zari marai khazik tawna khiba amadi saunaribra saunadrira khangda marakta paw phauna khidaba aduna adubu malim nadi hanagi hanani hinadum madi laina da naksinaba tawbagi moong ui malimna thengi na ngaside kuire ina ngaire ise call toge su nang thabak loiramdradi na tawroktraba report iba loidabagi ni phare sala aina habdo yadoi natro nimidang tadi yaroi ha khangabani aina asi harakani aise ado lao kino chawse ai su ware tongo nang asidi gari dana tom laktaba natro haifet yingla ilaina malimda meeting to the nupa dusu pisundu phatin khalaga kaino haibagum hanglei laina lakak tong hairi hoi lakte adu kai chatoino laina aigi laina nangi ohong bana tawse ai sum yenga kamaina kyam kwina laikine hanagum nangna ingonda ngangning bangangba haining ba haibado tawro kedoge nang sumaina sum leidoiro nangna pakanda khanjilaga aingonday lapthoknabana nasana sum honarisi kaigino nupido hoi mai khumlamda nakan adomda chachraga phatka khatkhre garida malem suka khalakle garida lainani irenjana phamkhrabadudadi asumna awang pangna thorai garine krik krik su inai timing adutani paghek thuna chatpa yade achinma maraktuda asapot chagani haina lakliba mafamdo yobadadi mamle haiba yare gari light thanduna thauba honaraba matam oire changlei anido lambi mayada leiba hotel amada ingi chi mafamado yantha thaliba dim light sing aduna nimit tarakpa mamsilakpagi matam aduga chusanna phazahalli liri humzilakpa nimidang wairamgi aing banungsitki marakta yaurei nungshiba leinamso ingthahalli hina madunaso mai onsinaduna phamlabatong malimna chanabado yinglaga kai kaino order khra tawkhre nangdi desserts yam pamdai strawberry ki cake se order tawkhrabani chaklamdro nangbo lamdeda tumin leiriba nupi aduda yinglaga amuksu tapna hairei hainadrabo aiga fambase kaishu tawde ai ngasi imanaba amagi birthday party lei mayumda tawni dawramani hotel ama book tawri aduini ai nangsu yaursen haise tomthin khangba natro magini manasu nang puro ona khang ngamdrabani laina malim ding e adugiro ngasagi message ki warol do nang yaroi ai hanadi khangida ado ya hanningi aigida maginglaga nang ya honingi laina da malem kedorgi halase malem mamai luk thaduna no ikaze ngasi sundang yaroi natra hana dei so idi adumaina numidang chatpase talle haidudi natomda chatong natidana ado nangi boyfriend aiga chatoisidi sida safe oiroi khalera nangi se nupidi numidang chathokpada yade haiba aikoi khunai sigi amotpa chatnabi amadongna fana uba ngamdriba masakse gyan tadaba misingna orthodox oiba mayamna semba chatnabini masida nang adum illage hairo nupi nupa right chap manarena mayamna kulaw lawri aduga nathan chatlo haiba sunataba sida nang yanungdrise kaigino ai amasu chawjawna yaure chawkhatpagi ichelda afafatta gyan mentada yauriba misingi marakta ama oiriba malemsi asigumba wakhalon asiso lainani yaningde ngasi khaki wanate mamang daso asigumba maraisi hek tawbani adumak aina haibadi malem khangtap thare laina da sumunna yengi yamna munna hairakliba wadugi marak phathatuna haire inungshina hoiba ayari nangna chatloi haibado nangna yadaba thabak ai ngasi phawada namhaduna tawkhibrane adubu aigi khanthawdaba asoiba amana Christina gi thawdok to thokibani hanjin nangonda so haijaresini ai lale
ꯑꯗꯨꯒ ꯅꯪꯅ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯗꯅ ꯀ꯭ꯔꯤꯁꯇꯤꯅꯥꯒ ꯑꯣꯟꯁꯤꯟꯅꯔꯒꯗꯤ ꯅꯪ ꯋꯥ ꯉꯥꯡꯒꯅꯨꯀꯣ ꯂꯩꯅꯥ. ꯅꯪꯅ ꯁꯥꯎꯅꯤꯡꯕ ꯄꯦꯟꯗꯕꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ. ꯊꯕꯛ ꯃꯐꯝꯁꯨ ꯄꯨꯟꯕꯅꯤꯅ ꯑꯩ ꯑꯣꯏꯅ ꯄꯥꯈꯠꯂꯤ. ꯗꯥ ꯃꯥꯂꯦꯝ, ꯋꯥꯐꯝꯗꯨ ꯇꯣꯛꯑꯁꯤꯕ. ꯑꯩ ꯅꯤꯡꯁꯤꯡꯕ ꯄꯥꯝꯗ꯭ꯔꯦ. ꯑꯩꯁꯨ ꯄꯥꯝꯗ꯭ꯔꯦ. ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯂꯩꯅꯥꯗꯣ ꯑꯣꯏꯔꯣꯀꯣ. ꯊꯧꯗꯣꯛ ꯃꯆꯥꯗꯨꯅ ꯅꯪꯅ ꯏꯅꯥꯛꯇꯒꯤ ꯂꯥꯞꯊꯣꯛꯄꯗꯧꯅ ꯇꯧꯔꯤꯕ ꯃꯑꯣꯡꯗꯣ ꯑꯩ ꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦ. ꯍꯟꯗꯛꯇꯤ ꯅꯨꯄꯤꯗꯣ ꯅꯣꯛꯅꯤꯡꯗ꯭ꯔꯗꯨꯅ ꯈꯖꯤꯛꯇꯪ ꯅꯣꯛꯂꯛꯏ. ꯃꯤꯅꯣꯛꯇꯨꯒ ꯂꯣꯏꯅꯅ ꯃꯃꯥꯏ ꯈꯖꯤꯛ ꯂꯩꯊꯣꯛꯂꯨꯕꯗ ꯎꯔꯛꯏ ꯂꯥꯞꯇ ꯀꯣꯔꯅꯔ ꯑꯃꯗ ꯃꯊꯟꯗ ꯀꯣꯐꯤ ꯀꯞ ꯑꯃ ꯄꯥꯏꯗꯨꯅ ꯃꯉꯣꯟꯗ ꯆꯥꯗꯧꯒꯤ ꯌꯦꯡꯂꯒ ꯐꯝꯂꯤꯕ ꯅꯨꯄꯥꯗꯣ. ꯅꯣꯛꯄꯅꯤ ꯍꯥꯏꯒꯗ꯭ꯔꯥ ꯈꯖꯤꯛ ꯂꯦꯡꯂꯨꯕ ꯆꯤꯝꯕꯥꯜ ꯑꯗꯨꯁꯨ ꯂꯦꯞꯈ꯭ꯔꯦ ꯃꯤꯁꯛ ꯑꯗꯨ ꯎꯔꯨꯕꯗ. ꯔꯤꯁꯤꯅꯤ ꯄꯥꯏꯔꯤꯕ ꯀꯣꯐꯤ ꯀꯞ ꯑꯗꯨꯗ ꯃꯈꯨꯠꯅ ꯇꯥꯟ ꯊꯥꯕꯒꯨꯝ ꯇꯞ ꯇꯞ ꯊꯥꯗꯨꯅ ꯐꯝꯂꯒ ꯅꯨꯄꯤ ꯃꯉꯣꯟꯗ ꯌꯦꯡꯂꯝꯃꯤ. ꯃꯗꯨ ꯎꯕꯗ ꯂꯩꯅꯥ ꯈꯪꯗꯨꯅ ꯂꯣꯛ ꯈꯪꯈꯨ ꯈꯨꯔꯨꯕꯅꯤ. ꯍꯥꯕꯅꯤ ꯔꯤꯁꯤ ꯎꯕꯗ. ꯃꯥꯂꯦꯝ ꯇꯍꯥ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯂꯥꯟꯁꯤꯜꯂꯛꯏ. ꯀꯩꯗꯧꯔꯦ? ꯏꯁꯤꯡ ꯈꯔ ꯊꯛꯆꯜꯂꯨꯁꯤ. ꯌꯥꯔꯦ ꯍꯥꯏꯕꯒꯨꯝ ꯃꯈꯨꯠꯅ ꯏꯪꯒꯤꯠ ꯄꯤꯔꯛꯏ. ꯅꯨꯄꯤꯗꯨꯅ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯑꯁꯨꯝ ꯌꯦꯡꯕꯗꯨꯗ ꯃꯥꯂꯦꯝꯁꯨ ꯂꯩꯅꯥꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯜꯂꯗꯨꯅ ꯃꯅꯤꯡ ꯑꯣꯟꯗꯨꯅ ꯌꯦꯡꯊꯣꯔꯛꯏ. ꯔꯤꯁꯤ ꯐꯝꯂꯤꯕꯗꯨ ꯎꯔꯦ ꯃꯥꯁꯨ. ꯍꯥꯟꯅ ꯎꯈ꯭ꯔꯕꯒꯨꯝꯗꯤ ꯇꯧꯔꯦ ꯁꯛꯐꯝꯗꯨ. ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯃꯨꯟꯅꯗꯤ ꯈꯪꯗꯦ. ꯃꯥꯂꯦꯝꯅ ꯍꯪꯂꯛꯏ. ꯅꯪ ꯑꯁꯤ ꯃꯁꯛ ꯈꯪꯕ꯭ꯔꯣ? ꯋꯥꯍꯪꯗꯨꯗ ꯂꯩꯅꯥ ꯃꯥꯂꯦꯝꯗ ꯐꯠ ꯌꯦꯡꯉꯤ. ꯄꯥꯎꯈꯨꯝ ꯄꯤꯕ ꯅꯪꯗ꯭ꯔꯤꯉꯩ ꯔꯤꯁꯤ ꯃꯥꯒꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯧꯒꯠꯇꯨꯅ ꯂꯥꯛꯏ. ꯀꯦꯐꯦ ꯃꯅꯨꯡꯗꯣ ꯃꯥꯒꯤꯗꯣ ꯃꯉꯥꯏꯔꯦ. ꯆꯨꯝꯗ꯭ꯔꯤꯡ ꯂꯥꯛꯂꯒ ꯆꯤꯌꯔ ꯑꯃ ꯆꯤꯡꯊꯣꯛꯂꯒ ꯂꯩꯅꯥ ꯍꯣꯏꯅ ꯐꯝꯂꯤꯕ ꯃꯐꯝꯗꯨꯗ ꯒꯤꯠ ꯐꯝꯊꯔꯛꯇꯨꯅ ꯍꯥꯏꯔꯛꯏ. ꯑꯩ ꯐꯝꯂꯛꯄꯗ ꯀꯥꯏꯒꯗ꯭ꯔꯥ? ꯃꯥꯂꯦꯝ ꯏꯉꯛ ꯉꯛꯂꯦ. ꯂꯩꯅꯥꯁꯨ ꯑꯗꯨ ꯃꯉꯥꯏ ꯄꯤꯁꯨꯝ ꯁꯨꯛꯄ ꯍꯧꯈ꯭ꯔꯦ ꯔꯤꯁꯤꯒꯤ ꯍꯩꯅꯗꯕ ꯊꯕꯛꯇꯨꯗ. ꯃꯥꯂꯦꯝ ꯏꯂꯦꯝ ꯂꯦꯝꯅ ꯏꯪꯅ ꯈꯨꯝꯂꯛꯏ ꯇꯞꯅ. ꯑꯣ ꯀꯥꯏꯗꯦ ꯐꯝꯁꯦ. ꯔꯤꯁꯤ ꯐꯝꯊꯔꯛꯏ. ꯆꯨꯝꯗ꯭ꯔꯤꯡꯒꯤ ꯃꯥꯏꯊꯣꯡꯗꯣ ꯑꯗꯨꯕꯨ ꯍꯨꯠꯇꯨꯅ ꯌꯦꯡꯕ ꯃꯥꯒꯤ ꯊꯧꯔꯕ ꯃꯤꯠꯌꯦꯡꯗꯨꯗꯤ ꯍꯣꯡꯗꯦ. ꯃꯥꯂꯦꯝꯅ ꯂꯩꯅꯥꯒ ꯍꯥꯟꯅ ꯈꯪꯅꯕꯤꯕ꯭ꯔꯣ? ꯃꯤꯠꯐꯝꯗꯨ ꯋꯥꯍꯪ ꯍꯪꯉꯛꯂꯤꯕ ꯅꯨꯄꯥꯗꯨꯗ ꯇꯥꯔꯛꯏ ꯔꯤꯁꯤ. ꯑꯗꯨꯕꯨ ꯄꯥꯎꯈꯨꯝꯅ ꯂꯩꯅꯥꯅ ꯄꯤꯔꯛꯏ. INS ꯃꯦꯗꯤꯌꯥ ꯆꯦꯅꯦꯜꯒꯤ ꯁꯔꯅꯤ. ꯃꯥꯂꯦꯝ ꯃꯀꯣꯛꯇꯨ ꯅꯣꯝꯂꯒ ꯑꯣ ꯍꯜꯂꯣ ꯁꯔ, ꯅꯥꯏꯁ ꯇꯨ ꯃꯤꯠ ꯌꯨ. ꯑꯩ ꯍꯥꯟꯅ ꯈꯪꯖꯍꯧꯗ꯭ꯔꯦ ꯍꯥꯏꯔꯒ ꯃꯈꯨꯠ ꯁꯣꯛꯁꯦ ꯍꯥꯏꯕꯒꯨꯝ ꯇꯤꯡꯊꯣꯔꯛꯂꯤ. ꯇꯤꯡꯊꯣꯔꯛꯂꯤꯕ ꯃꯈꯨꯠꯇꯣ ꯁꯠ ꯑꯣꯛꯇꯦ. ꯏꯀꯥꯛ ꯀꯥꯛꯅ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯂꯩꯊꯣꯛꯏ ꯃꯨꯟꯅ ꯌꯦꯡꯗꯨꯅ. ꯑꯗꯨꯒ ꯆꯤꯡꯕꯥꯜꯗꯨ ꯆꯤꯡꯂꯞꯀ ꯅꯣꯛꯂꯒ ꯇꯤꯡꯊꯣꯔꯛꯂꯒ ꯁꯣꯛꯏ ꯃꯈꯨꯠꯇꯣ. ꯔꯤꯁꯤꯒꯤ ꯑꯦꯇꯤꯇ꯭ꯌꯨꯠ ꯑꯗꯣ ꯃꯥꯂꯦꯝꯅ ꯏꯐꯣꯡ ꯐꯣꯡꯅ ꯎꯔꯦ. ꯈꯧꯇꯛ ꯁꯥꯏ ꯐꯤꯕꯝꯗꯨꯗ ꯑꯍꯥꯟꯕ ꯎꯕꯗ ꯐꯥꯎꯕ. ꯃꯥꯁꯨ ꯅꯨꯄꯥꯅꯤ ꯎꯁꯤꯠꯇꯕ ꯃꯑꯣꯡꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯈꯨꯠꯇꯤ ꯁꯣꯛꯅꯈ꯭ꯔꯦ. ꯈꯨꯠ ꯍꯦꯛ ꯁꯣꯛꯈꯤꯕꯒ ꯔꯤꯁꯤ ꯂꯩꯅꯥꯗ ꯑꯣꯟꯁꯤꯜꯂꯒ ꯁꯠ ꯍꯪꯂꯛꯏ. ꯍꯩꯅꯗꯕ꯭ꯔꯣ ꯑꯩ ꯐꯝꯕꯁꯦ? ꯁꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯂꯩꯅꯥ ꯔꯤꯁꯤꯗ. ꯃꯥꯂꯦꯝꯁꯨ ꯑꯅꯤꯁꯤꯒꯤ ꯃꯑꯣꯡꯁꯤꯗ ꯂꯩꯅꯥꯅ ꯍꯩꯅꯔꯝꯂꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ. ꯀꯥ ꯍꯦꯟꯕ ꯋꯥꯈꯜꯗꯤ ꯃꯥ ꯈꯟꯗꯦ. ꯈꯨꯝꯂꯛꯏ ꯃꯥꯅ ꯑꯣꯏꯅ. ꯀꯩꯁꯨ ꯀꯥꯏꯗꯦꯗ, ꯑꯗꯨꯝ ꯐꯝꯃꯤꯟꯅꯁꯦ. ꯊꯕꯛ ꯋꯥꯔꯨꯕꯒꯤ ꯃꯥꯏꯟ ꯐ꯭ꯔꯦꯁ ꯑꯣꯏꯃꯤꯟꯅꯕꯅꯤ, ꯀꯥꯏꯗꯦ. ꯂꯩꯅꯥ ꯅꯪ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ? ꯋꯥꯍꯪꯗꯨꯗ ꯃꯀꯣꯛꯇꯣ ꯐꯠ ꯐꯠ ꯍꯥꯏꯔꯛꯏ ꯂꯩꯅꯥ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯕꯒꯨꯝ. ꯔꯤꯁꯤ ꯋꯦꯇꯔ ꯑꯃ ꯀꯧꯗꯨꯅ ꯃꯥꯒꯤ ꯀꯣꯐꯤ ꯑꯣꯔꯗꯔ ꯇꯧꯏ ꯇꯣꯉꯥꯟꯅ ꯑꯃꯨꯛꯁꯨ. ꯀꯨꯏꯗꯦ ꯐꯠ ꯄꯨꯔꯛꯏ. ꯀꯣꯐꯤꯗꯨ ꯁ꯭ꯄꯨꯟ ꯑꯃꯅ ꯇꯞꯅ ꯇꯞꯅ ꯑꯣꯠꯇꯨꯅ ꯍꯪꯂꯛꯏ. ꯀꯩ ꯐꯥꯎꯒꯦ? ꯃꯥꯂꯦꯝꯁꯨ ꯑꯆꯝꯕ ꯃꯤꯗꯤ ꯅꯠꯇꯕꯅꯤꯅ ꯔꯤꯁꯤꯒꯤ ꯃꯑꯣꯡꯗꯣ ꯃꯅꯨꯡ ꯍꯨꯠꯈꯩ ꯌꯦꯡꯂꯤꯕꯅꯤ ꯉꯁꯥꯏꯗꯒꯤ. ꯈꯨꯝꯂꯛꯏ ꯃꯥꯁꯨ ꯄꯤꯁꯨꯝ ꯁꯨꯛꯂꯞꯅ. ꯀꯩꯕꯣ? ꯔꯤꯁꯤ ꯅꯣꯛꯐꯦꯠ ꯇꯧꯅ. ꯁꯨꯃꯥꯏꯅ ꯐꯝꯃꯤꯟꯅꯕꯁꯦ ꯏꯠꯁ ꯀꯣꯖꯤ. ꯔꯤꯁꯤꯅ ꯑꯃꯨꯛ ꯀꯩ ꯍꯣꯠꯅꯕꯤꯔꯤꯒꯦ? ꯃꯤꯡꯅ ꯀꯔꯤ? ꯈꯪꯅ ꯈꯪꯅ ꯍꯟꯖꯤꯜꯂꯤ ꯃꯤꯡꯗꯨ ꯔꯤꯁꯤ. ꯃꯥꯂꯦꯝ ꯀꯩꯁꯥꯝꯊꯣꯡꯗꯒꯤ. ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯃꯊꯟꯗ ꯌꯥꯎꯖꯕ ꯃꯆꯥꯅꯨꯄꯥꯅꯤ. ꯅꯥꯏꯇꯣꯝ ꯌꯥꯎꯔꯨꯕꯅ ꯊꯣꯏꯗꯣꯛꯅ ꯊꯕꯛ ꯑꯃ ꯇꯧꯕꯒꯤ ꯗꯔꯀꯥꯔꯗꯤ ꯑꯣꯏꯗ꯭ꯔꯦ ꯑꯩꯒꯤꯗꯤ. ꯃꯔꯝꯗꯤ ꯃꯥꯂꯦꯝꯒꯤꯅꯤ ꯍꯥꯏꯗꯅ ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯖꯗꯦ. ꯑꯗꯨꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯖꯗꯦ. ꯔꯤꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛ ꯇꯝꯂꯞ ꯅꯣꯝꯃꯤ. ꯄꯥꯈꯨꯝꯗꯨ ꯇꯥꯅ ꯇꯥꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤꯁꯨ ꯇꯧꯏ. ꯃꯥꯂꯦꯝꯅ ꯁꯣꯝꯗꯤ ꯏꯃꯥ ꯏꯄꯥꯗꯤ ꯀꯔꯤ ꯊꯕꯛ ꯇꯧꯕꯤꯔꯤ? ꯁꯣꯝꯕꯨꯗꯤ ꯈꯪꯂꯦ ꯂꯩꯅꯥꯅ ꯍꯥꯏꯕꯗꯒꯤ. ꯀꯨꯝꯅ ꯈꯪꯂꯨꯗ꯭ꯔꯕꯁꯨ INS ꯅ꯭ꯌꯨꯁ ꯆꯦꯅꯦꯜꯒꯤ ꯑꯣꯅꯔꯅꯤ ꯍꯥꯏꯕ. ꯍꯪꯕ ꯀꯥꯏꯗꯕ ꯅꯠꯇ꯭ꯔꯣ? ꯀꯩꯁꯨ ꯅꯠꯇꯕ ꯋꯥꯗ ꯃꯃꯥ ꯃꯄꯥ ꯍꯥꯏꯅ ꯄꯜꯂꯛꯈꯤꯕ ꯑꯗꯨꯅ ꯔꯤꯁꯤ ꯀꯅꯥ ꯎꯍꯟꯗ ꯃꯈꯨꯠ ꯈꯨꯇꯨꯝ ꯈꯪꯇꯥ ꯇꯥꯁꯤꯜꯂꯤ.
coffee cup da pairiba makhut nama aduso khutpai chena paisinbagi singli mayik singno urei iseng seng ba singli masakto ubada lainari shida khanginging nupi ma khangna ubani khalli karugi asuk chena paisin mano haina hangli ba wahangdugi bakhum khumlaktrabada malem amuksu nokrem haigem na duna hangli maru hekta kausuge kedore tumin leirade kaigino nangna aduk muna khangringriduna interesting oigedaba manba maruki paukumdo adubu khumbirakidre waridu phibam ama charakloi haiba ngasaidagi taribi lainana khangladuna phamlambadagi hagulaktun hairei maithongda sasinaba minok amaga loinana damalem ai mapan thoge kedore nang hainudrasu chana dorasi ngak phamlamo kuiroi nupi du thokre risi mabukta khalawi damalem kaina wakhaldugi iroina na phone gi ring lai rishi phone do lok thoklaga screen da haifet yinglaga hagotuna thokle hello ai la ghanase ngak amuk lepi wa ngang libado call dagi hairakli bawado taba mali malem surishi da tumin yingi anawadi dak chaba tabani ne anabana mari toradi anawado khango hayo makha taba wari di mapanda thokibana malem na tahodre chatkriba rishida yingli yingna mangda leiriba chanabasingdo malem chaba howi somda rishi ko wari shana ringida lainado magi mangda prap laklaga isaw sawna lepsilai nupado torakliba matawduda ingangakna mangakto haipet maning hallaga yingi aduga kashu hairamda leithokraga warido makha amuk tani laina amuk sulai rishigi maikeida handakti nupado kol kaklaga pocket hapsinkre sathi haibasu khangi magi mathak thong mamisakni haibasu ma kaude adubu kaigino khangde nupi sisu risibu phazana yade kisuki aduga amuksu machin khomduna khanabada ma akiba phawdaba matang yawi adugumba matang aduni mikup asisu munna yinglambadai sauning leiriba nupido hairei direct hekta kaigino sir na migi manakta phamjalaklaga chanadaba mayam hangi sewa nongmata asukuibasi sumaina tawdaba onsinadaba nupa sisu laina kati hekta onsinaduna wa ngangdaba nupa togi machin sisu hekta khumlei thazada wa yam ngangbani chanadaba wa hidi kaino ijamjamna wa hangbani aibu kari chanadaba wa haigige nangna bu phattabagi lana khanjabani ahan ba thengnaba masaksu khangnadaba midabo uncomfortable ohenba ngamba mise sarkhakto orangani rishi noi hoy misakto ai orambu ye adubu aina hangliba chamchamba wahangduda uncomfortable oigadawogi maramduni aina yam khangningi se laina sor saang hondoi khangi nupa se chakri kalli mariyet pasu he ego su wangi attitude so tongali mayam dei yare sir clueless oiba waya ngangano rishi khongpham du khazak sangsilak laga magi manakte isuk sukna lepliba nupi duda yinglaga tablab hairei aigi wahang duda manungda famhoriba nupa duna uncomfortable oiraso nangdi oidaba natro sok chalabagum araiba makai suklaga yamna sauli yinglei leina hantakki wahang dudadi nupa duso nupi magi sukliba ashawa mit ani duda chimbalna nokmi tawba khak natana khadna taleiba mit ani duso yauna noktuna yingli leinada second khadi mit chanei adudi nakna leptuna adubu leinana fit haidolaga changkhre manungda ngak leplamlaga rishi su manungda mu changaktuna bil piramlabatung madi adumu chatkre lainaga malemga ji phamhori chalamdai dasu changsinduna hairam mirisi Miss 107 nangi loshindaba report to haying loshilapuro exact at am engonda submit to second box soibi yaroi wadu hairam laga rishi thokre hairam riba report to karino haiba laina masa su gyan tade suklai leitaba thabak amani rishi na haizilam libado adubu wahangdu hangkide nupido karino khanduna adumak lehawi male mabukta rishibu yekre mapan thongdadi kaishu khandaba ichamchamba saduna hangli kaigi report no
Lainasu gyan mentada sat khumdorei. Loishin bangam daba case amagini. Laiba nate report to rishi na nganglam libodo Laina khangde. Mana khum libadu su ma masa khangjade. Ipapa kana khum krawani pa khumdo. Halasira thengrani nang report to loishin jaruro. Ai ngak chalurage chatradi fasadre. Laina tu ne khangda tabagum phawrei. Party du chatlaroi khallubada. Mamang da sauna kiba lay kiba aduna ma amuk hanna maray tawnaba pamdabani. Mana yaroi haibaduda nupa mana sauduna namduna thengbasida puradra haina ma masana yadi haina layrabasu ngahakti pakhatlubani. Nungsijaruba kaubanina Lainasu maray ka hina tawnaba pamjade. Ahanba nungsijaba misak oikiba aduna so Laina malimgi asoiba lay haiba khangna mana tatap thanaba honazai asukuibasi. Malap thokpa singna ngamkhide wahi amana su laina hikta sumki themduna yagadra khanna nupi manade matam pumnamakta loina duna lakhibana ayambani care lodi haibadi natte nupa maso adubu male maning tawba ka hina pamba nupa ama oi thausaраktaba lumna lodaba matang amadi he yawraktaba natte asigumba pamdaba maong mataw kaya ama laikiduna so athotpi nupi gi thamoi oirubana apet palai khomna semning mama ong da semba yabagum Laina so malim na khudum channaba amuk so hotnariba sida masu naksilure pumnamak nushibagi matik magunni masi haiduna so nupi ase apangbi magtinate kai kraba thamoi hana ko mention badi tugai bi kriba mahakna ngamgadabadi natre ani du so kuina leirudre thorakle Lainabu mayumda drop tawramlaga malimdi Magi apama maning tambayaba mafam aduda chatre. Gari thawna Christina da call tawi. Ai lo bulai ko loishilangaramu. Nupi do na krem hagem na duna khumlei. Laina na habiraktraba. As haurani maya maraisi. Laina na Laina haida yadabai aduk haibani. Yara oina aidi hana dai so dum haidudi. Maga chatpada bit leiroi. Aigi vibes ka matching oibi aigi Christy ga chatpana nunghai be helwaidrane. Adudi khangra nang malim no I thammo yare loishilo ai lak bahorabani mamai ani longliba malim ni icham chamba mong hadaba saklon oiramba mahakto Laina dagi mamai hek lerakpada matam sigi irangda makok thaningba ithak irangi amate lahi pa makhoi mugi saklon na mamai lekre Miyoiba khudingmakki tonganba punsi mahing amamam leizei mapung pharaba awatpa amatta leitraba mibu taibang pal asida leiramgadra Isor mahakna taibang phambak asida kumai sana haliba miyoiba amamamgi manadaba punsi mahing manadaba punsi wari kaya amadi adumak leihanbiri awaba amamamdi adumak hapiri mipung khudingmakta wariba adugi chang khenahanba khaktani Makhal mana handaba khaktani Numidangni Langlen lairik pari Mama sunakanda phamduna kai kaino yingli Mama ibe majasu mati school gi ozani Mayam nadi thorani ibe majasu kai gumba kandana ima jasu haiduna aduma kauni Majanu pa ahal haristi halaktri pungdi mapan tarata silaklubani Ngasaidagi langlendo mama dawa amadi haining tauri haibadi ngamjade Lairik pari ni haidana tauri do mapukning khoisangdri kina kausarai tapna Ima Mama dudi mathaudo tawna khumlei Kaidore Ima Baba ki signature ama Wadu haibaloi banangdi Mingdu hek tabada mama du sauduna Makutta pairam balarik to makhol thokna table da khangtham thamlei kiri langlen mamai luk thaduna lei Karigi signature aina panba yadaba mingdo imung sida karigi palino Langlen ki badi yamna kiri adubo thauna leina muksu hairei Parents teacher meeting tawbagini ima Mama mapa ani makki signature loina changi hai Aduga meeting lakpaso ani mak loina laktaba yaroi haina Class teacher na kanna warning tawi Mama jasumati khanga hogolei
खंजेल अमुक सुवांग है यारे वादु लेपो नंगी नपा हाइबा लेती लेतबदुदी कदाइदगी लौरुनी इमाने यानब ngangnagani nang tamoga imaga chatgani nakhoigi meeting do langlen kaple mapi tup tup tarai ima aigi palai site lei lei na ipalai taba machane hai se kaigino khairang kai sauna bane heman kiduna mamai be mathorani jaso machanu pi bujairei sikre na palaite asiba mi bu hingan ba yabro madugi mingdu yimsida amuk hana palakpa yaroi ngasi khakta sunati aina wafam asi harise nanglam hengano yamna akon ba khona dugi matang chapchana haris room gi thong hangduna changlei harau harau lakpani makhutta polythene amasu bairi mama ga machan bigana leinaram liba phibam amadi ngangnaram liba wanga khon aduda ngachana na lepi makokta gi tahaudrabasu saunariba adugi maram mapa gi maram gini haibadi aroibada tahawwa wahai khara aduna haris khangma ngammi mama adudi machanupa ubadagi chatkre rumdudagi thokduna mama chatkibaga haris machal nupigi nak changsilai mapi sinthaduna leiriba machal gi mai thongduda yinglaga nokmi tawsilli se ichana pamjaba chapot thut tawri adumak haris machan gi manak ta phamthai kadore imana ke haino school the parents teacher meeting da parents ani maglao hairobai tamo imana baba pan masuk ya jese kaigino baba gi masak sup nong batu hanbidi sigre airasu baba gi masak ti soidana laifam thoktabra imana machai gonda baba gi masak khanganing jese kaigino tamo langlen imana sawa wadi hairun imada gi hen bakan amta leitabani nang angang oiri maramo imana haiba illo tamo ware chak sulame nang laik dogi doira chak ti chara manatra thing tumna batoru penja je langlen do wari khangda bana madi mamana tori base yamna sounding lure mapungge themsin wa haiduna su pindraduna amuk sairi pare laik amda paning de haris hagalai nokhet su towi tumtho thingi tamo su chak cha tholaga potharuragi good night wahai khara du hairam laga haris magi ramda changre somdana mama ibe macha sumati so mathanta leirabada haukraba wari kaya ningsinglaktuna mapi sinthai khud yet oi ani punna khud samnaduna chatminnasi icha ani bo mi oina basemsi icha singi awat pa amatta lei halloi hairamba nangi wahai singdo apai balai chilga chamanakre iyaida tawba kongolgum mikup kharada ilai na mangre hauzik icha ani sigi anauba awat pa amatta ohelibase nangnaniko thauna leibini chahi lisang sitna oiragliba adubu mama ma sunupini nupi oibadunara kansiluraba magi thamoiso khangaudana hektamak nautaragliba yumba lambida khong thangsin minaduna harau harau leizaramba punsi chahi kaya hotna minarakpa adubu khangauda silakpa nonglei nungsitna ingna leizaramba yumbal punsi amada achauba hongba lakre adubu ngasisu mama ama oina macha ani gidamak hotnari matam dile puyadabana hausinki Lurin biga Gracie gaso anaba paratuna lakle ngasi the office do. Laina so wakal kradi nungai chana sabi mama nabi ani lakpado. Ngak pat hanaba matamni ahum do achapot chari wari sunungairi. Gracie is hausawna. Laina nangi se nangi damale haibo oktaba haibadi chari ke oktaba nupadu ganjinarabo. Lurin bina narulum ta chumo laina. Ai khangdi mana tum pau phori Gracie khara non tharaga hairi mangaktuna haifet ki illaga asigi Christy haibra segai bi haibra asiga yam kai kai no tawe daine khanakre pap amdi kok lena harauraga amu hanjanara bo haiba khombam ga khangde nupi do ma su gyan men ga ta de tawri bado mana sum khanjilu bada haina da basu phauzare adum oina magleina Malengi wahai amadadi hekta sungkibadawna tawriba asini ma masana wakal tazatriba
ꯂꯨꯔꯦꯝꯕꯤꯅ ꯂꯩꯅꯥ ꯑꯩꯗꯤ ꯊꯥꯖꯗ꯭ꯔꯦ ꯗꯥ ꯃꯥꯂꯦꯝꯁꯦ ꯌꯦꯡꯕꯗꯤ ꯌꯦꯡꯈꯣ ꯃꯇꯝ ꯈꯔ ꯅꯪꯅꯁꯨ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯈꯪꯉꯤ ꯃꯥꯅ ꯂꯥꯜꯂꯦꯅ ꯍꯥꯏꯖꯔꯕꯅꯤꯅ ꯅꯪ ꯃꯥꯏ ꯃꯑꯣꯡꯗꯣ ꯌꯦꯡꯒꯦꯁꯨ ꯌꯦꯡꯈꯣ ꯒ꯭ꯔꯦꯁꯤꯅ ꯁꯦꯀꯦꯟ ꯆꯥꯟꯁ ꯍꯥꯏꯕꯁꯦ ꯁꯨꯛꯄꯤ ꯄꯤꯔꯣꯏꯗꯕꯅꯤ ꯃꯔꯝꯗꯤ ꯁꯦꯀꯦꯟ ꯆꯥꯟꯁ ꯍꯥꯏꯔꯤꯁꯦ ꯅꯣꯡꯃꯩꯗꯤ ꯂꯩꯕ ꯅꯣꯡꯃꯩ ꯃꯔꯨꯗꯤ ꯂꯣꯏꯈ꯭ꯔꯕ ꯑꯗꯨꯝꯕ ꯃꯤꯗ ꯅꯣꯡꯃꯩ ꯃꯔꯨ ꯄꯤꯁꯤꯟꯕꯒ ꯆꯞ ꯃꯥꯟꯅꯕꯅꯤ ꯂꯨꯔꯦꯝꯕꯤ ꯒ꯭ꯔꯦꯁꯤꯗ ꯁꯦꯠ ꯊꯥꯔꯛꯏ ꯒ꯭ꯔꯦꯁꯤ ꯅꯪ ꯑꯝꯇ ꯇꯨꯃꯤꯟ ꯂꯩꯌꯨꯕ ꯂꯩꯅꯥ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯩ ꯃꯥꯒ ꯀꯩꯁꯨ ꯍꯦꯟꯅ ꯅꯛꯁꯤꯟꯅꯔꯣꯏꯗ ꯌꯦꯡꯈꯤꯒꯦ ꯃꯥꯏ ꯋꯥꯈꯜꯗꯣ ꯇꯁꯦꯡꯅꯃꯛ ꯍꯣꯡꯂꯕ꯭ꯔꯥ ꯍꯥꯏꯕ ꯑꯩ ꯌꯦꯡꯈꯤꯒꯦ ꯃꯥꯒꯤ ꯂꯥꯜꯂꯦ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ ꯑꯩ ꯃꯑꯣꯡ ꯌꯦꯡꯈꯤꯒꯦ ꯐꯠꯇꯕ ꯃꯤꯕꯨ ꯐꯠꯇꯦ ꯍꯥꯏꯗꯨꯅ ꯈꯪꯉꯤ ꯏꯟꯊꯣꯛꯄꯁꯨ ꯂꯥꯜꯂꯣꯏꯗ꯭ꯔꯥ ꯐꯠꯇꯕꯗꯣ ꯁꯦꯝꯗꯣꯛꯄꯤꯕꯁꯨ ꯐꯔꯣꯏꯗ꯭ꯔꯅꯦ ꯒ꯭ꯔꯦꯁꯤꯅ ꯑꯃꯔꯣꯝꯗꯕꯨꯗꯤ ꯆꯨꯝꯕ ꯑꯗ ꯍꯨꯏꯅꯤꯅ ꯑꯃꯥꯡꯕ ꯎꯕꯗ ꯍꯦꯛꯇ ꯂꯨꯔꯦꯝꯕꯤꯅ ꯑꯁ ꯒ꯭ꯔꯦꯁꯤ ꯈꯪꯂꯥꯎ ꯍꯦꯛꯇ ꯂꯥꯎꯔꯛꯏ ꯑꯃꯗꯨꯁꯨ ꯂꯦꯞꯈ꯭ꯔꯦ ꯍꯟꯗꯛꯇꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤꯉꯩ ꯁ꯭ꯇꯥꯐ ꯅꯨꯄꯥ ꯑꯃ ꯐꯤꯡꯅ ꯆꯪꯂꯛꯂꯒ ꯇꯥ ꯍꯥꯏꯔꯛꯏ ꯅꯣꯏ ꯑꯍꯨꯝ ꯄꯥꯎ ꯇꯥꯔꯕ ꯍꯧꯖꯤꯛ 10 ꯃꯤꯅꯠꯁ ꯃꯨꯛꯀꯤ ꯃꯇꯨꯡꯗ ꯁꯔꯤꯁꯤꯅ ꯑꯔꯖꯦꯟꯠ ꯃꯤꯇꯤꯡ ꯑꯃ ꯀꯧꯔꯤ ꯀꯟꯐꯔꯦꯟꯁ ꯔꯨꯝꯗ ꯂꯣꯏꯅ ꯂꯥꯛꯅꯔꯣ ꯋꯥꯗꯨ ꯍꯦꯛ ꯇꯥꯕꯒ ꯂꯩꯅꯥ ꯐꯤꯡꯅ ꯄꯨꯛ ꯍꯧꯒꯠꯂꯤ ꯁꯥꯟꯅꯔꯝꯕ ꯋꯥꯔꯤꯗꯨꯗ ꯃꯥ ꯊꯧꯁꯥꯈꯤꯗꯦ ꯔꯤꯁꯤ ꯄꯜꯂꯛꯄꯗꯨꯗ ꯇꯁꯦꯡꯅ ꯃꯥꯗꯤ ꯄꯥꯈꯠꯆꯩ ꯉꯁꯤ ꯃꯃꯥꯡꯗ ꯔꯤꯁꯤꯅ ꯃꯤꯇꯤꯡ ꯅꯪꯗꯕꯒꯤ ꯉꯥꯡꯈꯤꯕ ꯑꯗꯨꯒꯤ ꯏꯀꯥꯏꯕ ꯀꯣꯛꯇ꯭ꯔꯤ ꯑꯗꯨꯅ ꯄ꯭ꯔꯞ ꯍꯧꯒꯠꯇꯨꯅ ꯃꯥ ꯍꯥꯟꯅ ꯆꯦꯟꯈ꯭ꯔꯦ ꯐꯤꯡꯕꯒꯤ ꯃꯥꯡꯖꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯣꯅꯔ ꯑꯃ ꯍꯥꯏꯖꯤꯜꯂꯛꯄꯗ ꯀ꯭ꯔꯤꯁꯇꯤꯅꯥꯒ ꯈꯪꯇꯦꯡ ꯊꯦꯡꯖꯤꯟꯅꯩ ꯎꯍꯧꯗꯕꯅꯤ ꯑꯅꯤꯃꯛ ꯁꯥꯄꯨ ꯑꯃꯗ ꯊꯦꯡꯖꯤꯜꯂꯨꯕꯗꯨꯗ ꯋꯥꯜ ꯃꯆꯤꯗꯨꯗ ꯌꯩꯁꯤꯟꯕꯗ ꯂꯩꯅꯥꯒꯤ ꯇꯨꯡꯗ ꯃꯁꯝ ꯐꯥꯔꯤꯕ ꯀ꯭ꯂꯤꯞ ꯑꯗꯣ ꯇꯦꯛꯇꯨꯅ ꯐ꯭ꯂꯣꯔ ꯃꯈꯥꯗ ꯃꯇꯦꯛ ꯃꯇꯦꯛ ꯇꯥꯔꯛꯏ ꯏꯔꯥꯡ ꯂꯥꯡꯂꯝꯕ ꯃꯔꯛꯇꯨꯗ ꯔꯤꯁꯤꯁꯨ ꯃꯤꯇꯤꯡ ꯑꯗꯨꯒꯤꯗꯃꯛ ꯀꯟꯐꯔꯦꯟꯁ ꯔꯨꯝ ꯇꯝꯅ ꯂꯥꯛꯄꯅꯤ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯃꯈꯣꯡꯗꯣ ꯊꯥꯡꯂꯝꯕꯗꯨ ꯈꯣꯡꯊꯥꯡ ꯇꯞꯊꯩ ꯃꯨꯁꯤꯟ ꯃꯨꯅ ꯂꯪꯂꯕ ꯁꯨꯁ ꯑꯗꯨꯅ ꯐ꯭ꯂꯣꯔꯗꯨꯗ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯑꯗꯣ ꯃꯥꯒꯤ ꯈꯣꯡꯊꯥꯡꯅ ꯂꯦꯞꯈ꯭ꯔꯕꯗ ꯂꯦꯞꯈ꯭ꯔꯦ ꯏꯁꯤꯛ ꯁꯤꯛꯈ꯭ꯔꯦ